Crimea yamna chawna drill tawraba matungda Russian troops masagi base amuk Hurankhre. Ukraine ga kanna ungkhanariba Russia na ing 2014 da khudum sansinkiba Ukraine gi Crimea autonomous lamdamda masagi mapangal uthokpa oina Navy gi jahaz taragi khujing kaya warplane cha kaya amasung lanmi lising kaya na thadoktuna achouba drill pangthokraba matungda Russian Defense Ministry na ngasi troops masa-masagi permanent base da halaknaba order tawkhre hairi. Drill yangsilaba matungda Russian Defense Minister Soigunna lan tambagi thabak loire haina laukthokuna Crimea amasung nongsup Russia da drill da saruk yakiba lanmi masa-masagi base da hannaba order tawkhi. Lan gidamak sem saba adu khangdoknaba gidamak maraki oiba check tawba aduki pandam phangle haina khalle lanmi na makhoi gi ngakthokpa ngambagi pangal uthokre amasung south amasung western military district da chathaba drill loisinaba ahakna phirep laure haina Soigun na haiki lanmi na me ama phawbugi manungda masagi base da halakadabani adubu sahi asigi aroiba sarukta achouba drill amaga pangthoknaba thawrang tawba maramna nongsup Russia da chaithokiba achouba weapon de makhatana thamkinaba minister na khangankhe achouba khulai se Ukraine ga lonaba paring dagi nongpok lomda kilometer chamaga hompu thapa mafumda leiba kha nongsup Boronets lamdamge Pogonobo firing range ta thamgadabane haina Soigun na khangankhe nongpok Ukraine da Russian lon ngangba rebel force ka Ukrainian sarkar ga khud thoknaba horakibaga iroina na Russia na ngamkhai paringda lanmi amasung achouba khulai kaya thamjilakpada Ukraine bu support tawriba nongsup leibak na kanna nungnangba phongdokhe. Crimea amasung Ukraine ga lonaba kha nongsup area da Russian lanmi kaya yamna saithokiba no haibadu Russian military na mayek sengna report tawkhide. Soigun na order tawkhiba aduda lanmi loinamak thorokadoribra haibadusu chapchana khangdre. United States amasung military alliance NATO na de Russia na lanmi saithokliba ase ing 2014 da Russia na Crimea khudum sansinduna amasung nongpok Ukraine gi rebel da feigak faina support pikraba matungda ngasi phawda khwaidagi chawbani haire. Russian Defense Ministry na phongdokhiba matungin na Crimea da sathakiba drill da jahaz hompugi mathakta amasung lanmi taragi mathakta saruk yakhi warplane chanirom amasung military gari chanirom su saruk yakhi haire. Exercise aduda paratrooper anigi mathakta landing tauba amasung military vehicle hompu na lan tamba yaukhi. Makhada sathakiba drill aduda fighter jet na airborne operation chathaduna cover tawkhi hairi. Helicopter amada tongduna Crimea gi opuk firing range da drill yangchenkiba defense minister Soigun na drill loide haina laukthoklabasu US na lusingba NATO gi Defender Europe 2021 exercise tawrakadoriba asida thoghaningdaba thogdok thorakpa tarabade thenganabagidamag military na sem saraga layu haina khanghankhe. Mamang sayolda Russia na makhoi gi military saithoktuna drill kaya chathabagidamag Crimea gi manakta Black Sea da miraiba ki jahaz amata chahi asigi November tha fawbada honba yaroi haina thingjinkhe. Maduna maram oiduna Ukrainian na protest tawkhi amasung nongsup leibak nasu yamna nungnangba phongdokhe. Education ge additional director lalhoubaga mari lainabagi fakhre. Manipur lenga ke education S ke additional director RK tenede chahi yangkhai gamapan amasung Axis Bank ke employee ama loan yadaba lalhulup amaga mari lainai haina maral siraduna police na ngasi Hurankhre. Makhoi ngasi court putoklaba tungda police custody remand lawkhre. Paw asina high court na ngasi Manipur lenga ke education S ki additional director oiba ghari awang lekai dage RK tenede chahi yangkhai ga mapan bu tha asigi kuntaruk phawba numit mangane police custody remand pikhibane. Mahak tha asigi taraga mapan dage ngasi phawbu police custody da lairakhibani amade makhatana numit mangani sangdokhibane. Loinana Axis Bank ke staff wangkhai thangjam lekai dage huidrom manglem chahi yangkhai ka taret na me ama phawba numit tarani police custody remand pikhibane. Makhoi animak ngasi police na remand prayer ga loinana court puthorokhe. Case asigi ayona court thangalakhiba submission aduna pallibade tha asigi taraga nipanda CDO Imphal West ki maike dage ghari gi akoibada aina thingkraba lalawlup amage miyoising sathok chasin tawre amade
Government employeesingda kihan khanganbada natana bomb plan tawbana chingba miyam sokpa yaba thabaksing tawre haibagi pau pirakhi. Khudakta police ki team amana changsinduna thiba humbagi thabak chathakhi maduda miyoi ama chingnaningai oiba mawongda lakpadagi detain tawduna wahong pahong tawbada mahak masa Manipur Lengaki Education SK Additional Director ni haina RK Tenedi na saktakhi amadi mahaki masadagi police na mobile phone mari amadi SIM card mari phangba ngamkhe mahaki mathakta police ta investigation chathabada mahak lalawlup amagi finance secretary gi makhada lalawlup adugi fund saganaba honabada saruk yabani amasung mahaki lamjing makhada education department amadi atai government employees singdagi sel khongot pagi thabak chathai haiba khangba ngamkhe Finance Secretary adugi midyang makhada tongan balengaki department singdagi lupa lakun mga khongot lamki amadi secretary duda yahon khinaba hairiba senpham adu tongan ba miyoi singda thamlamki loina na makhata na thijinbada lalawlup adugi finance secretary ni hairiba miyoi adu nagamapal singjabung lerektagi Major Narengbam Loken Elias Inaw Elias Niken Elias Benjamin sahi nifuga mari kauba miyoi ni amadi Hawjikna Myanmar da lup adugi finance pairaga leibani haiba khangba ngamkhe lalawlup adugi finance secretary Narengbam Benjamin haidiba miyoi adu tongan ba case mariga mari leinana phagatpa leikhre mahak tha asigi taraga marida ngakrabam leirakta bom thamlamkhibagi thogdok adu da su senai miyoi asiga RK Tenedi ga chahi tararomgi mamangdagi thabak tawminaduna lup adugi phan sagatpada mateng panglakhi hainasu khangba ngamkhe makhata na chahi asigi March thada lup aduna Education Department singi ZEO singda selgi demand tawkhiba sing adu pikhalaknaba Benjamin gi maikidagi taksilakhi Mars ki aroi bachayolda ZEO singna lupa lakh taraga mapan lising yangkhai sem sakhi adum oina maglup aduna demand tawkhiba lupa lakh yangkhai gi ahanba installment gi saruk ama oina lakh kun manga gi senpham adu sudabadagi RK Tenedi na masana honaduna senpham adu suhonkhi loina na hairiba senpham adu Axis Bank ki staff Huidrom Manglem gi mayumdagi police na phagat pangamkhe maram asina accused ani gi mathakta makhata na investigation chathanabagi damak police custody remand pibi naba ayo na prayer tawkhe court asina case record amadi ayo singi submission sing kupna yenglaba matung ayo gi prayer adu ayaba piraduna accused RK Tenedi na tha sigi kunga taruk phawba amadi Huidrom Manglem na May ama phawba police custody remand pi khibane Haryana Hospital dagi COVID vaccine dose lising amaga satret hena Hurankhre Haryana gi Jindada laiba government hospital amadagi COVID-19 vaccine dose lising amaga satret hena Hurankhre haina police official amana ngasi phongdokre thogdok adu Jindada laiba civil hospital aduda ngarang yumsa kaisagi numidang da thokibane hospital adu dagi Covishield dose lising amaga chani humudra amasung Covaxin gi dose samriga nifu Hurankhre haina Civil License Police Station ge SHO Rajendra Singh na haikhe Huran baduna store aduda taduna lariba tay atopa vaccine medicine syringe na singba amata soklam khide sanitation worker amana ngasi sagol se numit ki ayukta store adugi loksing adu thengna khiba amasung deep freezer adu kaiduna lairamba thengna badagi thogdok adu khanglakhibane health department official amana hawjiksu COVID-19 vaccine ge dose matik sana leidi haikhe ngasi numidang wairamda civil hospital aduda vaccine ani aduge ahenba dose lising amamam phanglagani haina mahakna haikhe Covishield gi dose lising taruk numidang wairam phawbada hospital aduda thunglaragani haina mahakna haikhe COVID-19 vaccine sing huran khibagi thogdok aduga mari lainana case ama register tawkhre amasung thijinba hawkhre haina SHO aduna haikhe